Maruiba Pau Pizari. Manipur State ki apun magi semitlon fagat na ba khot na bada tara manga suba finance commission na piba yawa senthang pigani haina tara manga suba finance commission ki chairman Nandakishore Singh na haikre. Amadi Churachandpur amadi Bisnupur district ki lona bada leiba sagang village da sakhangdaba Singh na phawai mai tharamle. Khurumzari mideng tabiriba Singh butaram na uksari paw sandok na pizari. Mathang senba chahi manga gi thagada basenpham gi matang da tara manga suba finance commission gi chairman Nandakishore Singh yauna Manipur lengak la kupna khana naina khre ngasi all secretariat ki conference hall da Manipur lengak ki maikai dagi chief minister N Biren deputy chief minister su oiriba finance minister su oiriba Waizoi Kumar senior cabinet minister Singh chief secretary amadi finance secretary yauna mifamadu pangthokhi mifamaduna finance commission gi maru oiba point ahum pukhatuna khana naina khi point Singh adudi ADC jila parishad amadi mahiloishang gi maramda chawkhat khongthang paikhatna ba kupna khanakhi mifam loiraba matung tara manga su finance commission gi chairman Nandakishore Singh na media da phongdokhibada ngasi gi mifam da Manipur lenga ki maikai dagi project kun manga nauna paikhatna na ba proposal ama pukhalakhi project sing adugi manung da human resource hengat hanba mahiloishang gi lam amadi technical education thak wanghan ba yauri mahak na makha tana Manipur lengang na finance commission da thamlaki ba wafam sing kup na khanaraga paikhat pa yaba thabak sing paikhat kani special category state singi manung chaliba Manipur state ki apun bagi semitlon fagat na ba hona bada tara manga suba finance commission na piba yaba senthang pigani haiki. Government of Manipur presented a detailed memorandum to the finance commission in which they have argued for three things. They have argued that for meeting the revenue deficit grant which they have projected in the pre-devolution, a certain sum has been projected by them. They have also sought assistance for the third tier and for the autonomous councils, which did not receive any devolutions from the Finance Commission. They have also argued in favor that all the three tiers in the third tier, including the Zilla Parishad, should be given a reasonable amount of financial devolution in somewhat of a deviation with what the 14th Finance Commission had done. They have also submitted a list of 25 projects for state-specific funding and sought certain sums of money. The priority focus there needs to be, appears to be on improving infrastructure and social infrastructure. The efforts of the state government for taking the growth trajectory of Manipur into a double-digit trajectory of growth, which is necessary for improving per capita income in a period of the next 5 years. Our award is from 20 to 25 for a 5-year period of over double-digit growth, which will enable the per capita incomes to be enhanced, poverty numbers to come down, and for Manipur's overall economic profile to improve to what would be the best among the special category states, and for being able to fully harness the huge potential, rich potential that Manipur has, both in terms of natural resources and human resources. Amaromda ngasigi mifam adu loiraba matung da Chief Minister N Biren paumi sing da phongdokhibagi matung inna tara manga suba finance commission dagi ahen ba paisa sing lawba yana ba forest area gi ahen ba cover tawna ba wafum khangan khre state asigi hauzik deficit ta duna leiribagi matang da suk khanakhi listing ni panchamri nifu mapanda paisa thamnaba da Thengnari ba awaba singsu ngasigi khanaba adu da yauki maximum level da tara manga suba finance commission dagi state government na mateng shoidana fangbang ngamlagani haina phongdokhi finance commission gi chairman aduga magi teams ngarang dagi official sing meeting tawre aduga ngasi amuk ekoi honorable minister sing kari mayam yamna tawbuni ekoi gi state government na thengnari ba problems maruina forest area cover torum da yamna ekoi only 2.5 khata 90% oiragasu arunachal na forest area do sound tawbudagi magi center da phangiba paisa madugi poto koi forest area se actual forest area se cover tongna na ba koi madugi price tawi adigi lairiba koi gi 8449 da paisa thamjin basina koi da lairiba double penalty interest mayam dagi awa problem leba mayam go koi loina interact tawre ado aina khanbada moi am details fajana tai one by one detail fazan tai ado some positive come out
खरदी सोइदना लाकनी ना अमरोमदा ngarang 15 suba finance commission gi members singa manipur da leiriba tongan tongan ba political parties singa mute singa unaduna taret suba central pay commission p naba senpham hapiu special plan assistant amadi central assistant makha tana chatna halu haina takshin kiba laikhrabani Churachandpur amadi Bisnupur district ki lona bada leiba sagang village da sakhang daba singna phawai mai tharamle kumbi police station gi manung sanba khajing khombi lokon haina khangna ba mafam adu da lau sangam ahung gi phawai asi ngasi yaina naba paiduna thambani hairi lau mapu thodam khomdon na fongdorakpada handaki chahi da thengna ki ba awaba kaya du ngasi lau yai ga doriba asi loiraga khara makhai di koklagani haina khalamba adu aremba oire thodok asi matungda amuk hana tawhaningde lenga ki maikai dagi supangba yaba mateng panghaningi haina fongdorakli कोइना लौ जरक बसे लौ का चाही सुपा कालेन दगी कोइना खोइद्रंग असि बहन रे अमु तहोल हुले मदुगी लिंगबगी अमु होनरे अदि मतुंग दमु इसिंग इकंग थोक्तना था कुमसीगी इकंग थोक्तना तिन दादना कोइना पागे होन जरे इसिंग चिंगदना अदु कोइ खोम द खोत्रंग असि कोइ युम योरसी हाना तोरक मतमदा नुंदांग जेदा कोइ मै थादो कोइ जे जे लाकुम लाकुम तमदा फौलेरंग फौजे तुमना चांग मयाम पर सरकारना यारगन मसी तबीरिबा सखंगदबा मी हिंगे थिबिरो अदुगा खुन्नसु अथॉरिटीनसु मतेंग पांगबिरे अदुगी पुलिसनसु मसी खरा मतेंग पांगबिरो कोइदि लेतबनिना मसी कोइ खुबांग मैनी कोइ इसा इरोसु नते निंगोदगी कोइना सालगा बंदोक पारगा उजबनी मसी सरकारना अमुतंग मियंग चंगबियु Sagang village ki chief imi certain na thodok ase laibak thibani ase gumba tawhaidaba thabak ase matungda amuk hana tawdana lenga ki mari leinaba singna sabsana thabak paikhat haningi awa ana taraba lawmapu asigi damakta sagang village ta leiba yumthong khudingdagi angamba phau khaigatuna piragani haiki law sangam ahum gi phau bai subu ngarang dang mai loin thadok pi ki ba sigi pau si ta de khoi chu kun sigi manung chanba ama oina अखोगी सुथौदांग ने हैदना खंगे हरा अखोई लाक्चबनी आगी तुंग लेपी बसिंग से की विलेज अथॉरिटी की मेंबर सिंग नि अखोई सिंगसी गे सिगुम्बा फतरबा वाखल सिंग से अखोई मणिपुर दा थमनिंग दे ngasi gi chawkhalaba jugasi da sigumba sigi jaga leite hajaningi pasi yamna fataba adumba wakhalo ne tung da sum basing se thohan bidaba phai kanagumba amana su masigumba wakhal sing si chen bidaba na su phagani ngasi awaba nangaba imong sigida makta khoi khunna angamba makai khoi phau pha khaigat nagani khoi yumlak chahumni chahum asena angamba phau khaigat le haraga mahaki chahi amagi phongbam thokpa phawot yangkhai humpu do adumak to phang mangam daraga su 90% gombadi phanghan gani haina thajai Laimaton Ching Amadi Adugi Akoibada Ladiba Manipur gi itihas ka sago nariba mafam sing MMTA na sinduna mioi kyada khangan bagi thabak satharagli hiramasigi matang da report ama Manipur gi 7 highest peak hair khangnaba Laimaton Sing Adugi Maton dani sing asigi awang masi sea level dagi above 800 meters muki changni ching asi karigidamakta Manipur gi itihasta significant oribano amadi ngasi MMTA ga laiba adventure trekking trip sina karigidamakta sigi mafam sida sillibano haiba sigi matangda MMTA gi joint secretary akoi gi oja gagan dandra gi wafam khartaminasi gi puya gi wari dagi ho haigadi laimaton gi haino kaina puya daga so hainari laimaton daga haino pambi thenna gadi haino hunbu thenna gadi mi mahi ya le kaina Laimaton pampi sor phone kaina si khona haino pampi howi dikhange so kam pangna thengna deba haino pampi gumse puya gi hakona wari ni dugo machine tho tagis leiba dai kitang kumthabi raga laimaton se masi kitang haithabi raga koi tongjai maring gi lambi oiba sidai da khoi gi thaina gi puya gi nakna ba wari da su khara khoi lain tho lain bi wari su khara wari khal lai dai kitang haithaga sigi makha thongbo range sidai da khoi lemta ki range la phangani thajin dei hoga Laimaton se powerga obubukta khoi thanagi khoi kuman khamba gi haltakta mana khoi obusalang mai bana mana yungam banungbi paringa su leibi wari leri ko khoi makhtang haitraga su khrabi mhom moina thanagi khoi puya daga phone nga wali ba khoi layo re lai ani gi
wariga fazana hakting kupna yawba puyadaga yawba khars wari khars lairi aduga matamdunda lerma chingni pra maru koi hojiti khitang sing songal ayamna nature se khitang farak pajana sai jahana manadre hadina song kon lambi ge udaba khitang jibu kha wari sim purun lai sine khona lamdun chinga akhona mamna explore tongni na mamda lam tun kana mam khanga jani se sin ngasi MMTA gi laiba trip se sigi nung gi oiba wakhalon se kai tourism festival ani hari ngi dagi hona khoi jaga se explore tongno pula kuni la imam se ke da hiking sin taba mile trek macha sum chatpa ya bagi ni khona pung amani da sum chatu sin ya ba trek tourist ka ngam tourist na dilaga trek macha sam chaning bawi ching macha ka ning bawi siam patana so explore torga mayam se khangan jani se du gi damak tani MMTA manung gi thim bu MMTA gi mai kai dagi khoi gi state ki leizariba akhoi gi natural heritage adagi adventure site sing ase mayam da explore tongna ba Manipur we hena promote tongna ba gi akan ba mawong da khongthang kaya ma paikhatle ngasi gi laiba adventure trekking trip asisu adugumba khongthang du gi saruk am moina laksabani Manipur bu khangminasi Manipur bu explore tominasi haiba pandam tu da lakpa khongsat ama khakni laimatun sing dagi paudam jariba rina nomaithem ISTV news in Bangladesh da laiba maitai singi marakta hena lairaba amadi mama mapa leitraba imungi angang singi maraktagi chahi amada yamdrabada mahairoi ani ahum lom khongjom da laiba Slopland Public School da lemna mahi tamhalagani haina school gi founder nahakpam babulin na phongdokre tourism festival ga mari leinana Bangladesh da gi lakpa maitai singbu Slopland Public School da harau tayamna okpagi thorum aduda babulin na makhata na haikibada paikhat ka doriba thabak asti mapung phana mai pakna na bu hona minasi masida Patriotic Writers Forum gi maikai degi sumateng pangbi haikhi makhoi bu harau tayamna okpagi thorum aduda Patriotic Writers Forum Manipur gi secretary yauna atai mioi kya su saruk yakhi Amaromda Patriotic Writers Forum gi secretary Rakesh Nauremna lusingduna Bangladesh tagi lakpa maitai sing adu khongjom gi kheba sing da satuna athauba sing gi maphamda haikat laikat tamkhi Manipur Sangai Festival da saruk yaba lakhiba Myanmar Manipuri macha mioi kunmathoi Lining Thau Sana Mahi Temple Board na Saklen ama sami nabaga loinana okpagi thorum ama first MR compound gi manung da laiba Lining Thau Sana Mahi gi laishang da pangthokre thorum adu da board asigi vice president Vidyapati Senjam amadi thaupuba sing na Myanmar dagi lakhiba maitai sing da kabui phuruk ki lengyan fi amamam khudol tamkhi vice president Vidyapati Senjam na itihas ki tangkak amadagi lapna laikhraba lamdam asidagi haukhiba iraicha singna lamdam asida lakpada asuki matik pungning nungsiba fawi makhoibu lamdam asida lairiba singna nungsiba midyeng amaga loinana okpani Manipur gi wangmada khunda khraba iramdam asidagi haukhiba khunja sing mafam asida chatuna lakningna ba lengak na policy semba mathau tai haikhi akhoi metai fruit haibase ngasi phawda lengdana kaidana hingni nakhoisu atoppa landamda laikhragasu metai haiba fruit base noi kauganu nakhoigi thamoida lengdana akhoi landamasi horokpham oriba ima lemren sidabi amsung sanamahi ipabu matam punnamakta thagonana ningduna leire harakanda nakhoiga khoiga matam punnamakta sena chenana lalubusu lapna amatani heba wakalonda da koina ngasigi asibunaba taramna koi thoromasi pangtokchebani Amaromda Myanmar nagi lakpa maitai singbu takhel mayum sagaina takhel mayum tombi gi khurai sajor laikai de laibayum da oktuna okpagi thorum ama pangthokre thorum aduda Myanmar gi maitai kakching tabam Braja Kumar Sharma na makhoibu Myanmar government na Myanmar gi mi amagumna chap chana kanaba fangali haikhi yumbu oiriba takhel mayum tombi na Myanmar dagi maitai singbu lamdam asigi chanabi sing hena khanghanaba gi pandamda okpagi thorum asi pangthokpani haikhi Later, Mukudu Kudun, Tambungam de Kudun Late, Kudun Kodyao de, Saksara Makata Nuxina, Samina Zagi hiding from to Japanese. Ada Lady Mati singers, Karamhina Sarkani, the Kangai to Buki. Majority and minority Haibama, BBC, G record, Kimatun. Burman Hariba, Burma Hanet Hongi, Sigi Burman Kangu sing Sina 68% lay. Minority Kangu, the 32 Kakle, Atuki Manung da Equimati Chang. Adubu. Makhoi lady schedule dudadi Manipur nataga maitai haisi laite adu ergadi makhoi karmani hingi bagi makhoi sen thumungi pibam karmani hingi haibasi khangni man badigi aina makhoi kauga aina chaluba dingam dabani na masima khangjaki habidam daina kubu Paugi marakthana aten mabre amatang logzari
W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. L Sweets and Seversky ahaw atumna adong special occasion ki mathil ama oihanbiu. Nauna luhonggadoriba couple singi customized wedding pot ki package amadi wedding cakes pangbiragani. L Sweets and Severs Kesampa Junction near Pongafam office opposite Sisipur parking. Pangbiragani 6 lakh ki yum Manipur Sangai Festival lisingani taraga nipangi hapta kangzaibunga hangliba Pantoibi Construction Private Limited ngasi maglengsen biraktuna live demonstration yengbaga loinana spot booking da lupalishin kuntra gi discount su lobiho amasung pangbiragani housing loan da 2.67 lakh fawagi subsidy akupa marol gi damang ngasi maglengsen birau Manipur Sangai Festival hapta kangzaibungda hangzariba Pantoibi Housing Finance Company Limited contact number 8118942831 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi ojasingna aina exam gi sim saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanakhi. SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. I am the starter. We work it together. I'm the adventure. When we chase it together. I am the after party. When we rock it together. Guys, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE Class 10 and the Class 12 Science. 32 students per class. Girls hostel in the Sam Block van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. Amuka hana taram loksari makhataba pao. Kishorchan Wangkhemcha matau karamna NSA tahanduna jail da thamlibano mahak wathuba matamda thadok pirau haina kaisamthong moirang ningthau leirak kaisamthong laishom leirak amadi imung manungna sinduna ngasi kaisamthong moirang ningthau leirakta wakat mifam sathakre Kishorchan giloina bi Ranjitana mahaki mapuroi babu karigidamakta NSA tahalibano athuba matamda lengak na minungsiga loina na mahakpu thadok piu haina appeal tawrakli. Kari base no magi pali ba NSA je apoi ka inta khangzade hosi mana abusive language season nei haibagi damakta di court na di bail hado khamani adu ko season na bana ek amata pan ba ya de kote haidana ado karamba ground no kari no apoi ka inta khangde NSA pali Sekmai Police Station ki manung sanba Kangla Tombidagi masakhang daba mioi singna ngarang mapalam gi sinmi ahum phakre hairi mioi ahum sakhang daba singna phakre haiba pau phangbadagi Imphal West Commando gi apunba kangbu amana Kangla Tombi amadi masigi akoiba mafam singda paktak nana thibu humbagi thabak sathari ISTV News na phangba pau gi matung ina sinmi ahum adu company amagi Stone Crusher da thabak tawbani hairi sinmi ahum adu gi maming matha amadi laifam hauji phawbagi oina di khangba ngamdri Handak yum da yok pasha madinganu yen sing hatuna saba sa makhalama leire haina thajanaba leirakliba asigi makha tarakpada hairiba sa aduna mi fawba shokhalle hairiba asi aran bani haina Forest Minister T.I. Shyam Kumar na haikre thongju kendrugi manung sanba ningom thong kitana panungda leiba mutum ina khunbi kaubinubi amana sa adu uhawi haiba wafam lakpadagi minister na mafam adu da chattuna yengshinbada
wafam asi paumishingda phongdokhibani mahakna makha taraduna sha yen amadi nganu na chingba kaya hatuna saba shani haiduna tongan ba photo kaya mioi kharana social media da thagalagliba asina miyamda amuka hena mi paiba amadi tangdu laita da thokhalle asigumba thabak asi kanagumba singna social media gi khuthangda photo na chingba sing makha tana khudam yaudana thagalakpa tarabadi ain gi oiba jairak pigani haiki masi karma khangi sano itek tor myam si khanga kan da khoi mayam punna ko department is ready to take up any action tawna ba khoi ki ek ki batung ne khoi thawak tawna ba khoi lai di tuna mayam na khoi ki pakhat pi da ba chingna bi da ba ki Facebook ta WhatsApp ta tongan na khoi sida mi da du soe gumba hajim gumba adagi kenon to bugumba tongan gi khoi ki lai ba wakhan sa jal kan da computerized magi semjal la kan da samakan semjal la kan da mali mai da sa semjal la kan da khoi ki mi bi ken ba ba satam to bi gan ma du ma thakal ga di wildlife ek ki matung na forest ek ki matung na khoi ma chaptan action logani lai ba praja sing na so khoi ki sigi ming da yen nganu yum da yok yum sa sing sare aduna khoi ki to kan da khoi ki khudong sa ba lo kan da wild elements na wild birds sing ba khoi har pe thabo ma si to bi gan hai duna ai manipur forest department gi ma gai da gi manipur state government gi ma gai da gi media gi kuthang da manipur praja miyam da appeal tawi madudi khoi wildlife sing ji khoi kan ba amadi nga ko environment kan ba se khoi khuding ma gi thau dang ni Khongchada da Forest Department ki makok thongba official kya susaruk yakhi sa uhawi habi mutumina khunbina minister da pawdom khibada ngarang nung thilpung ahum makhairom tabada mahaki nganu makon maya da sha ama ukhi sha adu hui mali machu nganglai nei mi lakpagi sahum phangmada yamna yangna Imphal turelom da chen khibadagi uba phangkhidre haikhi Khongchada da saruk yakhiba principal chief conservator of forest yes Mahendra Pratap na phongdo khibada hauzik Manipur gi tongan ba mafam da yumda yokpa sa yenda landarakli ba sa singa si naba tongan ba mafam da lang thakle sa singa dubu yari ba makai hingna phaba da miyam na sumateng pangbiu makhoi bu hekta hatok pa tawbiganu kari sano haiba sabsana khangdok na ba hayeng central team ama Manipur da laklagani makhoi ga loina na hauzik miyam na thengnari ba sa asigi sabsaba masak khangdok pa ngamlagani haiki Imphal East ki Chingmairong Kabui Khulda Leiba Takhelambam Renudhar Kaubanupa magi nganu tara nithoi sakhang da basana hatok lamle nganu anina mangkhre hairi thaudok adugi matang da Renudhar na phongdorakpada mahaki farm gi thangnabada leiba yumbuna ngarang ahing pung tara nithoi makhairom tabada nganu langbagi makhol takhi social media da nganu yencha basa singadu masa panba amadi mi da sulandaba ya basani haiduna sandorakpa thengnarakpana makhoina nganu makon ga naknana Leiba thongnau hangba kibana yenghowdabadagi sa masak khangba ngamhowdre haina pawdam lakhi miyamna mainga leirabadi changba ngamde hainabagi matung ina ngarang nungthilda bulb ama thalambani maduna sungak thokpa ngamdre sa adugi tahawba khongulgi matung innadi pairaga chatpagi khudam leite maramaduna miyamna lana sandokpiganu haiki hujiki sajine attack tawda khogi amam jaga da attack taw habidagi aina ngarang je bulb ka thalaga mai je ngalan bane ba mai ngalan bata ju ngarang ahing je pung baro makhai swai da ne habe thangna ba kanguna yumlona ba kanguna habe pau tamak dagi pung baro makhai swai da thodok se thoke bane pai bagi mawong di man de pai ra di moi di khongun je foot ahum mari muki distance la yeba magi kano chatpa je Manipur da yam toina huji chathai ba thodok amani na masi aseng bodo akhoi social media da thagat pi ba adagi seng da kangu kharaju seran turan thagat pi ba yawe ba si santok pi dana ba ai ISTB thong dagi haje Amaromda Tabul Awang Mamang Laikai Ward number 2 da leiba Thoksom Saratki nganu khara sungasi ayu angan bada siduna leiramle Ani amadi thiba khangdri hairi thaudok thokpham da Bisnupur Forest Division gi Deputy Range Officer and Bira Singh na luchingba team ama laktuna yengsin khre mafam ani ahum thokna nganu singa du siduna leiramba thengnaki nganu singa du basa ki basa gi khongul oigani singnaba mafam taramki and Biras na phongdorakpada haujik yumda loiba yen nganu amadi hameng okna chingba singsari basa makhal asi haujik fawbugi oina sabsaba khangba ngamdri forensic science ki akhanaba team laktuna yengshilagani haiki sa akoi domesticated animal da asmaina soglak pase akoi na mi pai thiroi damni amasung akoi sa kajing la ni adaga wild animal bo hatpi bidi tawroi damni kaigino habidi moisu moi masinjak moi gi habitat destroy torok badigi moi gi safam leita badigi lakpo eram su yai aduna akoi safeguard tawdaba yade punna khangmi narama tungna akoi punna
ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤꯕ ꯃꯃꯥꯡꯗꯗꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯀꯩ ꯁ꯭ꯇꯦꯞ ꯑꯝꯇ ꯂꯧꯈꯠꯄꯤꯈꯤꯅꯨ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯝꯅꯃꯛ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯒꯠꯆꯒꯅꯤ ꯁꯤ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯤꯒꯠꯂꯤ ꯑꯃꯁꯨꯡ ꯋꯥꯏꯜꯗ ꯂꯥꯏꯐ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯀꯌꯥꯒꯁꯨ ꯇꯥꯟꯅꯔꯒ ꯀꯔꯤ ꯁꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯊꯤꯖꯤꯟꯖꯔꯤ ꯍꯧꯖꯤꯛ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ YAC ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯄ ꯃꯦꯟ ꯚꯦꯅ꯭ꯌꯨ ꯑꯃ ꯑꯣꯏꯔꯤꯕ YAC ꯒ꯭ꯔꯥꯎꯟꯗꯅꯤ ꯏꯁꯇꯣꯜꯁꯦ ꯑꯩꯈꯣꯏꯁꯤ ꯐꯪꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯇꯣꯉꯥꯟꯅ ꯃꯁꯤꯗ ꯅꯞꯄꯒ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯏꯁꯇꯣꯜ ꯐꯪꯖꯗꯕ ꯑꯩ ꯇꯁꯦꯡꯅ ꯇꯥꯟꯅꯩꯌꯦꯕ ꯃꯌꯥꯝ ꯂꯥꯎꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯩꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯁꯤꯗ ꯁꯨꯝ ꯍꯥꯏꯔꯒ ꯃꯆꯤ ꯈꯔ ꯌꯣꯟꯖꯒꯦꯅ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯌꯣꯟꯕꯅꯦ ꯑꯣꯀꯦ ꯑꯗꯣ ꯀꯌꯥꯝ ꯌꯣꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯉꯔꯥꯡꯗꯩꯗꯪꯗ ꯌꯣꯜꯂꯦ ꯍꯥꯟꯅꯗꯤ ꯌꯣꯟꯗ꯭ꯔꯦꯕ ꯉꯔꯥꯡ ꯌꯣꯟꯕꯗ ꯌꯣꯡꯆꯥꯛꯁꯤꯒ ꯑꯗꯒꯤ ꯁꯤ ꯄꯨꯂꯞꯅ 9,000 ꯌꯣꯜꯂꯦ ꯃꯣꯏ ꯃꯁꯦꯟ ꯌꯥꯅꯔꯀꯥꯟꯗ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯖꯗ꯭रे ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯁ꯭ꯇꯣꯜꯁꯦ ꯀꯔꯝꯕ ꯁ꯭ꯇꯣꯜꯅꯣ ꯈꯟꯊꯕꯤꯔꯀꯥꯟꯗ ꯁ꯭ꯇꯣꯜꯁꯤ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯝ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯦ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯖꯅꯤꯡꯉꯤ ꯀꯨꯝꯁꯤꯕꯨꯗꯤ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃꯣꯏꯒꯤꯗꯃꯛꯇ ꯁ꯭ꯇꯣꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯄꯨꯡꯁꯨ ꯐꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯣꯠꯇ ꯊꯝꯖꯅꯤꯡꯉꯤ ꯈꯜꯂꯦ ꯁꯤꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯖꯗꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯁ꯭ꯇꯣꯜ ꯑꯣꯏꯕꯅꯤꯅꯅꯦ ꯗꯤꯄꯣꯖꯤꯠ ꯂꯧꯖꯗꯔꯦ ꯃꯊꯪꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗ ꯀꯔꯝꯕ ꯄꯣꯠ ꯍꯥꯞꯄꯤꯒꯦ ꯈꯜꯂꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯊꯥꯡꯗ ꯀꯣꯚꯔꯒꯨꯝꯕ ꯍꯥꯞꯄ ꯑꯗꯩ ꯁꯃꯨꯔꯥꯏ ꯑꯁꯥꯡꯕꯒꯨꯝꯕꯗꯣ ꯁꯤ ꯌꯥꯝ ꯍꯪꯉꯦꯕ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯊꯝꯖꯍꯧꯗ꯭रे ꯃꯊꯪꯗꯗꯤ ꯐꯖꯅ ꯁꯦꯝꯃꯒ ꯇꯧꯖꯒꯦꯅ ꯈꯜꯂꯦ ꯂꯩꯔꯤꯕ ꯁ꯭ꯇꯣꯜꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯅꯕꯒꯤ ꯄꯣꯠꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯦꯂꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯌꯥꯝꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯗꯨꯅ ꯇꯨꯔꯤꯖꯝꯁꯤꯡꯗ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯅꯕꯒꯤ ꯄꯣꯠ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯑꯩ ꯆꯠꯆꯗ꯭ꯔꯤ ꯂꯝꯕꯣꯏ ꯈꯣꯡꯂꯥꯡꯁꯨ ꯆꯠꯆꯗ꯭ꯔꯤ ꯑꯗꯨ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯃꯦꯂꯥ ꯑꯣꯏꯅ ꯎꯔꯦꯅꯦ ꯁꯤꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯕꯨꯀꯣ ꯑꯁꯨꯝ ꯌꯦꯜꯂꯛꯄꯗ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯉꯁꯤꯅꯁꯨ ꯂꯥꯛꯄꯅꯤꯅꯀꯣ ꯌꯦꯡꯕ ꯂꯥꯛꯄꯗꯁꯨ ꯃꯦꯂꯥꯔꯥ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯍꯥꯏꯅꯁꯨ ꯍꯥꯏꯐꯦꯠ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯗꯤ ꯁꯤ ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯒꯗꯤ ꯃꯄꯨꯡ ꯐꯥꯕꯁꯨ ꯑꯃꯨꯛ ꯍꯦꯟꯒꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯕ ꯇꯥꯔꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯦꯟꯂꯨꯝꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕꯁꯦ ꯄꯨꯊꯣꯛꯄꯤꯕꯔꯒꯗꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯩ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯌꯥꯔꯦꯀꯣ ꯁꯤꯗꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯒꯨꯝꯕꯁꯦ ꯄꯨꯊꯣꯛꯄꯁꯦ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯛꯄꯁꯤꯗ ꯑꯗꯣ ꯈꯤꯇꯪ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅ ꯈꯔꯗꯤ ꯋꯥꯏ ꯒꯥꯔꯤ ꯂꯥꯞꯅ ꯊꯝꯃꯝꯃꯦꯕ ꯑꯣ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯤ ꯃꯑꯣꯡ ꯈꯔ ꯎꯕꯁꯤꯕꯨꯗꯤ ꯑꯗꯣ ꯑꯁꯦꯡꯕ ꯁꯉꯥꯏꯗꯤ ꯌꯦꯡꯅꯤꯡꯉꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯅꯤꯡꯉꯤ ꯐꯖꯅ ꯆꯠꯊꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯇꯣꯜ ꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯈꯦꯠꯅꯕ ꯊꯝꯗꯅ ꯁ꯭ꯇꯣꯜ ꯄꯤꯕꯒꯤ ꯃꯃꯤꯁꯨ ꯆꯥꯎꯅ ꯇꯥꯕ ꯎꯔꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯁꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥ ꯑꯣꯏꯕꯅ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯇ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯅꯤꯡꯂꯕꯁꯨ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯁꯉꯥꯏꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯅꯤꯡꯕ ꯃꯁꯥꯒꯤ ꯒꯥꯔꯤ ꯂꯩꯖꯗꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯤꯗꯨꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯀꯤ ꯒꯥꯔꯤ ꯁꯤꯟꯕꯤꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯕꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ISTV ꯄꯥꯎꯒꯤꯗꯃꯛ ꯒꯦꯅꯦꯁꯨ ꯌꯨꯝꯈꯥꯏꯕꯝ ꯀꯩꯕꯨꯜ ꯂꯝꯖꯥꯎ YAC ꯒ꯭ꯔꯥꯎꯟ ꯀꯦꯔꯂꯥꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 23ꯗꯒꯤ 28 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ 39 ꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯕꯣꯜ ꯕꯦꯗꯃꯤꯟꯇꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯇ꯭ꯔꯥꯌꯜ ꯁꯦꯂꯦꯛꯁꯟ ꯀꯝ ꯄꯣꯁꯇꯤꯡ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2ꯗꯒꯤ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯥ ꯃꯣꯗꯦꯜ ꯀ꯭ꯂꯕ ꯒ꯭ꯔꯥꯎꯟ ꯅꯠꯇ꯭ꯔꯒ ꯏꯕꯨꯙꯧ ꯂꯨꯋꯥꯡꯄꯣꯛꯄ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯕꯣꯜ ꯕꯦꯗꯃꯤꯟꯇꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯈꯪꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ Hero Company na nauna puthokpa gari Destiny 125 ngarang Manipur Sangai Festival gi ISTV gi Meet the Star gi thoramda saisakpi Chitra amadi film kumbi Nikki na haunabi matung inna launch tawkhre gari asi Stern Motor gi CEO
Sinam Pritamna LX amasung BX haiba tongan ba makhal ani thokna puthokpani gari asida i3S haiba anoba makhal ki technology yawi technology asi atopa makhong ani panba gari amata da yaudri ngarangi gari launch tawba du da ISTV gi President P Prafulo amadi Secretary General KS Khogen susar yakhi Loshilak pada marui ba paw amuka na pizari Manipur State ki apun bagi semitlon fagat na boko na bada tara mga Suba Finance Commission na piba yaba senthang pi gani haina tara mga Suba Finance Commission ki Chairman Nandikishore Singh na haikre. Amadi Churachandpur amadi Bisnupur District ki lona bada laiba Sagang Village da sakhang daba Singh na phawbai mai tharamle. Mideng tabiri ba Singh bo amuka na kurumzari.